Sunday numit ke yu amani Dr. Yoez mahaki nupi Susan galunana ayuki breakfast tauri mahaka yumthang nana lebi Miss Clarana chahi tare nipalongi base oigadaba anga amaga punna leminabadu Yoez na ui Dr. Yoez na magi nupi da hangi Darling kanana khoi Clara ga leminariba anga nupam chaside nahan makai udena Susan na khangdi dear Clarana haibadadi Stone Village tagi makhoi gi school da tamba ngang ni hai angang sigi mama mapa mapam khangdana mangkhibadagi mahakna puraktuna thamboira male khangdeda angang se aidi onthokna nusijakre machin makhana yangiba akhoi gi su magumbai cha matanga leisaradi punsi se marek mahau thokpa punsi haibado oigadabani asidang hairamlaga Susan changkre magi nupina changkhibado haifet yenglamlaga Dr. Yoez cha cup tu pairaga cha thakna mamito Clara ga hinsulgada yenghowi asumna numit humni rom hokre sargada sonsu numit chupa makaptuna daleli mahak chagani thakani khangdre ngasi su mahaki manakta nungtigi magidamak chana thaknaba purakpa fairy eduna son gidamakta chana thaknaba puraktuna changlai sonde fairy matagi masak uningdre mahak naitom leiba pamle magi mataudu khangladuna fairy eduna hairei Your Majesty sargada leibada adom taseng hainadre haiba ai khangjai ngasidi Your Majesty gidamakta aina nungaiba paw ma pusaragli paw sitabada adom soidana nungaigani haibasidi ayaki thajabani aduga akhoinadi akhoi bungak senbiramba pukchel chawraba akhoi gi nuksiraba ining thawamana akhoi bu thadoktuna chatkibagi nungaitaba dudi phahoragani Fairy edu wafam do tabada son ngakna fairy edu da tapna yenglai fairy edu maru lukthaduna lepli son ai karamba nungai wafam aduga fairy nakhoi buna aina kari thadokduna chakadoribano fairy Your Majesty aina dongi awaba nungnangba wafam punama High Queen Fairy gi maphamda numit khudingi tamjai madudagi High Queen Fairy na Mother of the Universe Serim Lerimbi imaga paw faunaduna Your Majesty bu miram lenda mukta thabiyo haina haizakibani Serim Lerimbi imana High Queen gi wafamdo sargagi niyam gi mayuktani haina yabirakide adubu High Queen na kanna takpadagi Serim Lerimbi imana Your Majesty bu miram lenda matam khara hallunabagi ayaba adu pibiragle Fairy dugi wadu tabada sondingakpada loikre amadi mahak thajaba sungamlamde aduna mamit lauthokuna ngakna wa mata ngangdana munna fairy du de yengduna lei fairy asengbani Your Majesty ngasima akhoi chaklin sigi matungda adum miram lenda thinjaragani tu yengbiyo sargada laklaba thawai mana miram lenda muk hanna chatlamdaida akhoina misaktu da pizaba miram lengi chinja ngasidi Your Majesty gi damakta ayhakna puzaragle masi lobbiyo Your Majesty Son chakluk tu da yenglai ngasidi nahal khai chadaba anauba hawraba mathil ngaktani magidamak puraklibadu miram lenda chakkani haiba wasimadi ma thajaba ingam ngamdri adubu wangang ge tawbaga fairy eduna wangang danaba amadi chaklena du chanaba ingi tawrakpadagi son chaklena du chare ngasidi phongphong saraba mayik sengna hawraba chaklen haibadu oire sonda asumna son chaklena du chaba loiraga ka amada magi taiba miyoibagi firol adu hongthokhalle son fairy ai sibo mangla taibangla tasengna aibu sargadage miramlenda chatpa yagadrane fairy pungkhragi matungda khudingmak isana tasengna ubiragani Your Majesty aduga masi punamakse High Queen Fairy na yamna kanna hotnabibadagini ngasi Your Majesty na taibang panbada mukhanna chatpa ngambigadawribasi Son Fairy High Queen Fairy bo aina wo phanglaktaba kuire ma boyge inaksida laklaroidra mahaki mapaldagi ai miram lenda muk hanna hanma ngamjagadawre mahaki laman aina singba ngamgadaba mandre Fairy tanzadu da High Queen Fairy na son bu kaurei Your Majesty thorang loibirabra nanai singna adumba thinnaba thorang pumba loiduna ngaiduna leire son loizare High Queen ngasidi adongi mapaldagi ayhak miram lenda muk hanba ngamjaragani ayhak adongi lamanna matun sinjagadawre adumna haibigani Your Majesty lakbiro lengnaba tawrasi
ꯐꯦꯔꯤ ꯑꯃꯗꯨꯅ ꯁꯣꯟꯕꯨ ꯃꯃꯤꯠ ꯄꯨꯟꯁꯤꯜꯂꯤ ꯑꯗꯨꯒ ꯐꯦꯔꯤ ꯃꯌꯥꯝꯅ ꯃꯥꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯌꯥꯝꯅ ꯁꯥꯡꯂꯕ ꯈꯣꯡꯆꯠ ꯑꯃꯗ ꯁꯣꯟꯕꯨ ꯄꯨꯔꯝꯃꯤ꯫ ꯇꯁꯦꯡꯅ ꯑꯁꯥꯡꯕ ꯈꯣꯡꯆꯠ ꯑꯗꯨꯅ ꯁꯣꯟ ꯆꯣꯛꯊꯕ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯋꯥꯕ ꯀꯌꯥ ꯈꯥꯡꯂꯒ ꯑꯗꯨꯝ ꯆꯠꯂꯤ꯫ ꯆꯠꯄ ꯌꯥꯕ ꯆꯠꯂꯒ ꯃꯍꯥꯛꯅ ꯋꯥꯔꯕ ꯃꯇꯝꯗꯨꯗ ꯐꯦꯔꯤꯁꯤꯡ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯌꯣꯔ ꯃꯦꯖꯦꯁꯇꯤ, ꯍꯧꯖꯤꯛꯇꯤ ꯁꯔꯒꯒꯤ ꯉꯝꯈꯩ ꯃꯐꯝꯁꯤꯗ ꯂꯣꯏꯔꯦ꯫ ꯑꯩꯈꯣꯏ ꯌꯣꯔ ꯃꯦꯖꯦꯁꯇꯤꯒꯤ ꯃꯤꯠ ꯍꯥꯡꯗꯣꯛꯆꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯦꯔꯤ ꯑꯃꯅ ꯁꯣꯟꯒꯤ ꯃꯃꯤꯠ ꯄꯨꯜꯂꯤꯕ ꯑꯗꯨ ꯍꯥꯡꯗꯣꯛꯂꯦ꯫ ꯁꯣꯟꯅ ꯅꯍꯥꯟ ꯃꯈꯩ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ ꯃꯐꯝ ꯑꯃ ꯉꯁꯤ ꯎꯔꯦ꯫ ꯌꯣꯔ ꯃꯦꯖꯦꯁꯇꯤ, ꯍꯧꯖꯤꯛꯇꯤ ꯌꯣꯔ ꯃꯦꯖꯦꯁꯇꯤꯒꯤ ꯊꯋꯥꯏꯕꯨ ꯃꯤꯔꯝꯂꯦꯟꯗ ꯑꯍꯤꯡꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯊꯥꯖꯔꯒꯅꯤ꯫ ꯁꯤꯒꯤ ꯃꯍꯤꯁꯦ ꯊꯛꯆꯤꯜꯂꯒ ꯐꯤꯗꯥ ꯑꯁꯤꯗ ꯍꯤꯞꯊꯕꯤꯌꯨ꯫ ꯐꯦꯔꯤꯗꯨꯅ ꯃꯉꯣꯟꯗ ꯁꯅꯥꯒꯤ ꯐꯖꯔꯕ ꯄꯥꯇ꯭ꯔꯗꯒꯤ ꯃꯍꯤ ꯑꯃ ꯄꯤꯔꯛꯂꯤꯕꯗꯨ ꯂꯧꯔꯒ ꯁꯣꯟ ꯊꯛꯆꯤꯜꯂꯤ꯫ ꯑꯗꯨꯒ ꯐꯃꯨꯡ ꯃꯥꯟꯕ ꯐꯤꯗꯥ ꯑꯗꯨꯗ ꯁꯣꯟ ꯍꯤꯞꯊꯈ꯭ꯔꯦ꯫ ꯐꯦꯔꯤ ꯃꯌꯥꯝ ꯑꯗꯨꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯀꯌꯥ ꯁꯣꯟꯗꯨꯅ ꯁꯣꯟꯕꯨ ꯑꯉꯧꯕ ꯐꯤ ꯑꯃꯅ ꯀꯨꯞꯁꯤꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯐꯦꯔꯤꯁꯤꯡ ꯑꯗꯨꯅ ꯂꯥꯏꯁꯣꯟꯁꯤꯡ ꯑꯗꯨ ꯁꯣꯜꯂꯤꯉꯩꯗꯒꯤ ꯁꯣꯟ ꯃꯃꯤꯠ ꯎꯏꯊꯔꯛꯇꯨꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯗꯣꯛꯇꯔ ꯌꯣꯁ ꯀ꯭ꯂꯦꯔꯥꯒꯤ ꯌꯨꯝꯗ ꯂꯥꯛꯏ꯫ ꯀ꯭ꯂꯦꯔꯥꯁꯨ ꯁ꯭ꯀꯨꯜꯗꯒꯤ ꯍꯦꯟꯁꯦꯜꯒ ꯂꯣꯏꯅꯅ ꯍꯜꯂꯛꯂꯕꯅꯤ꯫ ꯗꯣꯛꯇꯔ ꯌꯣꯁ ꯆꯪꯁꯤꯜꯂꯛꯄꯗꯨ ꯎꯕꯗ ꯀ꯭ꯂꯦꯔꯥ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯑꯪꯀꯜ, ꯁꯤꯗ ꯐꯝꯕꯤꯌꯣ꯫ ꯀꯔꯤ ꯂꯩꯕꯤꯔꯒꯦ ꯑꯪꯀꯜ? ꯀꯩꯁꯨ ꯂꯩꯇꯦꯗ ꯗꯤꯌꯔ, ꯁꯨꯝ ꯀꯣꯏꯊꯣꯔꯛꯄꯅꯤ꯫ ꯏꯃꯥꯒ ꯕꯕꯥꯒꯗꯤ ꯀꯗꯥꯏ? ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯈꯤ ꯑꯪꯀꯜ꯫ ꯑꯪꯀꯜ, ꯑꯩ ꯁꯪꯒꯣꯝ ꯁꯦꯝꯖꯔꯛꯀꯦ꯫ ꯀ꯭ꯂꯦꯔꯥ, ꯑꯪꯀꯜ ꯁꯪꯒꯣꯝ ꯊꯛꯂꯔꯣꯏ, ꯐꯝꯃꯨ, ꯑꯪꯀꯜꯒ ꯋꯥꯔꯤ ꯑꯃ ꯁꯥꯁꯤ꯫ ꯀ꯭ꯂꯦꯔꯥꯁꯨ ꯐꯝꯊꯔꯛꯏ꯫ ꯀꯔꯤ ꯃꯇꯥꯡꯒꯤ ꯑꯣꯏꯕꯤꯔꯕꯅꯣ ꯑꯪꯀꯜ? ꯀ꯭ꯂꯦꯔꯥ, ꯅꯪꯒꯤ ꯅꯅꯥꯛꯇ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯕ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯂꯩꯔꯤꯁꯤꯕꯨ ꯀꯅꯥꯅꯣ? ꯍꯥꯟꯅꯗꯤ ꯑꯃꯨꯛꯇ ꯎꯗꯦꯅ꯫ ꯑꯪꯀꯜ, ꯌꯥꯝꯅ ꯕ꯭ꯔꯤꯂꯤꯌꯟ ꯑꯣꯏꯕ ꯑꯉꯥꯡꯅꯤ꯫ ꯑꯦꯟꯖꯦꯜ ꯐ꯭ꯂꯥꯋꯔ ꯁ꯭ꯀꯨꯜꯗ ꯇꯝꯖꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯥꯗꯣ ꯃꯃꯤꯡ ꯂꯩꯔꯕ ꯂꯤꯕꯔꯦꯜ ꯑꯃꯅꯤ꯫ ꯑꯪꯀꯜ, ꯑꯗꯣꯝ ꯂꯤꯕꯔꯦꯜ ꯖꯣꯔꯖꯀꯤ ꯃꯃꯤꯡ ꯇꯥꯕꯤꯈ꯭ꯔꯕ꯭ꯔꯥ? ꯃꯃꯤꯡꯗꯤ ꯇꯥꯈ꯭ꯔꯦ꯫ ꯃꯍꯥꯛꯇꯨꯒꯤ ꯃꯆꯥꯔꯥ? ꯃꯥꯅꯦ ꯑꯪꯀꯜ꯫ ꯑꯉꯥꯡꯁꯤꯕꯨ ꯄꯣꯛꯄ ꯁꯥꯔ ꯖꯣꯔꯖ ꯑꯃꯗꯤ ꯃꯦꯗꯥꯝ ꯔꯣꯁꯇꯣ ꯉꯁꯤꯗꯒꯤꯅ ꯊꯥ ꯃꯈꯥꯏ ꯑꯃꯒꯤ ꯃꯃꯥꯡꯗꯒꯤ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ꯫ ꯄꯨꯂꯤꯁꯇ ꯃꯤꯁꯤꯡ ꯀꯝꯄ꯭ꯂꯦꯟ ꯑꯃꯗꯤ ꯊꯥꯡꯒꯠꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯃꯔꯣꯜ ꯑꯃꯠꯇ ꯈꯪꯗ꯭ꯔꯤ꯫ ꯑꯩꯅ ꯑꯉꯥꯡꯁꯦ ꯁ꯭ꯀꯨल ꯀꯥꯔꯛꯃꯟꯗꯦ ꯍꯥꯏꯗꯨꯅ ꯃꯌꯨꯝ ꯊꯤꯔꯒ ꯆꯠꯂꯨꯕꯗ ꯑꯉꯥꯡꯁꯦ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯝꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯄꯦꯔꯦꯟꯁ ꯍꯜꯂꯛꯈꯤꯗꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯆꯥꯎꯊꯣꯛꯎ ꯌꯥꯗꯅ ꯂꯩꯔꯝꯕꯗꯒꯤ ꯃꯁꯥꯁꯦ ꯑꯉꯛꯄ ꯐꯪꯅ ꯁꯣꯛꯆꯤꯜꯂꯝꯂꯦ꯫ ꯅꯨꯃꯤꯠꯇꯨꯗ ꯑꯉꯥꯡꯁꯤꯅ ꯑꯣꯏꯔꯝꯈꯤꯕ ꯐꯤꯕꯝꯗꯣ ꯉꯁꯤꯁꯨ ꯃꯤꯠꯁꯤꯗ ꯁꯪꯁꯪ ꯎꯔꯤ ꯑꯪꯀꯜ꯫ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯑꯩꯕꯨ ꯆꯦꯠꯅ ꯀꯣꯜꯂꯒ, ꯃꯤꯁ, ꯑꯩꯒꯤ ꯏꯃꯥꯒ ꯕꯕꯥꯒꯕꯨ ꯊꯤꯕꯤꯌꯨ ꯍꯥꯏꯅ ꯍꯤꯛ ꯍꯤꯛ ꯀꯞꯈꯤꯕꯗꯣ ꯄꯨꯟꯁꯤꯗ ꯀꯥꯎꯕ ꯉꯝꯒꯅꯤ ꯊꯥꯖꯗꯦ꯫ ꯇꯁꯦꯡꯅ ꯅꯆꯥꯒꯤ ꯊꯃꯣꯏ ꯁꯣꯛꯈꯤ ꯑꯪꯀꯜ꯫ ꯑꯩꯅ ꯑꯉꯥꯡꯁꯦ ꯃꯌꯨꯝꯗ ꯃꯇꯣꯝꯇ ꯊꯝꯂꯝꯕ ꯄꯥꯝꯗꯕꯗꯒꯤ ꯃꯐꯝꯁꯤꯗ ꯄꯨꯔꯛꯄꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯎꯊꯣꯛꯎ ꯍꯥꯏꯕ ꯌꯥꯗꯕꯅ ꯃꯁꯥꯁꯦ ꯏꯀꯟ ꯀꯟꯈꯠꯇ꯭ꯔꯤꯕꯁꯤꯅꯤ ꯑꯪꯀꯜ꯫ ꯑꯣ, ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯄ ꯋꯥꯔꯤꯅꯤ ꯀ꯭ꯂꯦꯔꯥ꯫ ꯃꯍꯥꯛꯀꯤ ꯄꯦꯔꯦꯟꯁ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯍꯜꯂꯛꯄ ꯑꯣꯏꯔꯁꯅꯨ꯫ ꯑꯗꯨꯒ ꯀ꯭ꯂꯦꯔꯥ, ꯑꯪꯀꯜꯅ ꯂꯥꯛꯂꯤꯕꯁꯤ ꯏꯆꯥꯗ ꯋꯥꯐꯝ ꯑꯃꯇꯪ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯪꯀꯜꯒꯤꯁꯤ ꯔꯤꯀ꯭ꯋꯦꯁꯅꯤꯀꯣ, ꯑꯦꯛꯁꯦꯞ ꯇꯧꯕꯤꯕ ꯇꯧꯕꯤꯗꯕ ꯏꯆꯥꯒꯤ ꯃꯐꯝꯗ ꯂꯩꯔꯦ꯫ ꯍꯥꯏꯕꯤꯌꯣ ꯑꯪꯀꯜ꯫ ꯅꯪꯅꯁꯨ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ ꯀ꯭ꯂꯦꯔꯥ, ꯑꯪꯀꯜꯒꯤꯗꯤ ꯏꯆꯥꯁꯨ ꯂꯩꯇꯦꯗꯣ꯫ ꯑꯪꯀꯜꯅ ꯇꯧꯅꯤꯡꯂꯤꯕ ꯔꯤꯀ꯭ꯋꯦꯁꯁꯦ ꯑꯉꯥꯡꯁꯦ ꯑꯪꯀꯜ ꯌꯣꯛꯆꯔꯒꯦ꯫ ꯍꯣꯏ, ꯃꯍꯥꯛꯀꯤ ꯄꯦꯔꯦꯟꯁꯅ ꯃꯇꯝ ꯆꯥꯅ ꯍꯜꯂꯛꯄ ꯇꯥꯔꯕꯗꯤ ꯃꯍꯥꯛꯄꯨ ꯃꯐꯝ ꯈꯪꯅ ꯁꯤꯟꯅꯈꯤꯁꯤ꯫ ꯃꯈꯣꯏꯅ ꯍꯜꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯃꯍꯥꯛꯀꯤ ꯒꯥꯔꯖꯤꯌꯟꯁꯦ ꯑꯩꯈꯣꯏꯅ ꯑꯣꯏꯁꯤ ꯀ꯭ꯂꯦꯔꯥ꯫ ꯅꯪꯁꯨ ꯏꯆꯥꯅꯤ꯫ ꯑꯩꯈꯣꯏꯅ ꯅꯍꯥꯛꯄꯨꯁꯨ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯄꯣꯛꯆꯕꯤ ꯏꯆꯥꯅꯤ ꯈꯜꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯈꯣꯏ ꯑꯅꯤꯃꯛ ꯑꯪꯀꯜꯒꯤ ꯏꯆꯥꯒꯨꯝꯅ ꯂꯩꯃꯤꯟꯅꯕꯗ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯕꯒꯦ? ꯑꯪꯀꯜ, ꯃꯗꯨꯗꯤ ꯑꯩꯍꯥꯛꯀꯤ ꯑꯃꯗꯤ ꯍꯦꯟꯁꯦꯜꯒꯤꯁꯨ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯑꯩ ꯄꯨꯝꯅꯃꯛ ꯌꯥꯖꯔꯦ ꯑꯪꯀꯜ꯫ ꯌꯣꯁ ꯍꯔꯥꯎꯅ, ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯀ꯭ꯂꯦꯔꯥ꯫ ꯑꯗꯣ ꯑꯪꯀꯜꯗꯤ ꯅꯪꯕꯨ ꯃꯦꯗꯤꯀꯦꯜ ꯇꯧꯁꯤ ꯍꯥꯏꯅ ꯀꯌꯥꯔꯛꯇꯤ ꯍꯥꯏꯈꯤꯕꯅꯤꯀꯣ꯫ ꯏꯆꯥꯅ ꯑꯣꯖꯥ ꯑꯣꯏꯅꯤꯡꯉꯤ ꯍꯥꯏꯈꯤꯕꯗꯨꯗ ꯑꯪꯀꯜ ꯎꯄꯥꯏ ꯂꯩꯈꯤꯗꯕꯅꯤ꯫ ꯃꯗꯨꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯪꯀꯜ꯫ ꯑꯩꯅ ꯑꯣꯖꯥ ꯑꯣꯏꯕ ꯐꯪꯖꯔꯤꯕꯁꯤꯁꯨ ꯑꯪꯀꯜꯒꯤ ꯃꯇꯦꯡꯗꯒꯤ ꯅꯠꯇꯦ ꯍꯥꯏꯕ ꯌꯥꯒꯗ꯭ꯔꯅꯦ ꯑꯪꯀꯜ? ꯃꯣꯃꯣꯟ ꯇꯧꯅ ꯍꯥꯏꯔꯛꯄꯅꯤ ꯀ꯭ꯂꯦꯔꯥꯅ꯫ ꯗꯣꯛꯇꯔ ꯌꯣꯁꯁꯨ ꯃꯣꯃꯣꯟ ꯅꯣꯛꯂꯛꯏ꯫ ꯁꯣꯟꯒꯤ ꯅꯥꯀꯣꯡꯗ ꯄꯤꯛꯅ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯥꯔꯛꯏ꯫ ꯁꯣꯟ ꯃꯃꯤꯠ ꯄꯥꯡꯂꯛꯏ꯫ ꯃꯍꯥꯛꯅ ꯃꯃꯤꯠ ꯄꯥꯡꯂꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗ ꯃꯁꯥꯃꯛꯀꯤ ꯌꯨꯝꯗ ꯂꯩꯔꯝꯃꯤ꯫
Son pungangai. Punamaksibu mangla taibangla matomta khali. Masana masabu pahiduna yengjai. Luinana mahaki kaada leiriba wang chaurba mingseldugi mamangdasu changsinduna yengi. Mani mahak masamak sonni. Songi miyobagi hakchangni. Migi makol tariba adomda mahak khonglai thuna chenthorei. Mamaga mapaga Dr. Yoezka cha thakminaduna leiramli. Son prapap chenthораktuna mamabu chena konsilaga kablai. Mapabu su chena koli. Matam kayagi tungda machabu tekta kaidana mu uzaba phangbada Max amadi mahaki nupi hana haraubagi ngamkhai lekhidre. Max harau mankhibana Dr. Yoezda makhutlonaduna mamita mapitana khurumlei. Mama mapabu amuk hana uzaba phangbada son ngamkhai leitana pensaba haibadu oirare. Aduna mapitana mamaga mapaga da haizarei. Mom, Dad, ai nakhoigi nakta mu halagle. Ai sargadagi miram lensida mu halagle mom. Cha thaklamba Dr. Yoezsu songi wahaiduda chaga hage tawi. Mitlu pirang kangdana leiringai durban khinglakpagi khonjalama tarei Evelyn gi nakongda. Evelyn hugatuna thongdu hangdoklei. Yamna thajadaba mawongda mahaki son ngasidi magi mamangda leplare. Evelyn machinda ngakna solei. Son khangaude prabab changsilaktuna son Evelyn bu chena konsilei. Aduga hairei. I miss you so much. I love you, Evelyn. Evelyn sungasidi thingba ngamda miluda pirang sinthaduna son bu chena konduna wadi ngangdana kapchai. Son Evelyn bu chena konsilaga Evelyn gi chimbanda nusina chupiki. Aduga Evelyn bu mapitei thuktuna thimchinbi. Don't cry, sweetheart. Ai halaklabane. Nangbu thadoklaga ai amuk hanna mafam kaidasu chatlaroi. Promise. Evelyn momo nokna nungsina sonda yengjai. Aduga son gi maithongda nungsina nanjaraga son gi chimbalda nungsina chupirei. Asumna matam kya lapnaruraba thamoi ani ngasidi amata hoina pullare. Ikan kanadana matam khragi tungda son amadi Evelyn luhongle. Luhongba numit adu Dr. Yoez amadi maaki nupisu luhongbadu yawi. Asumna imung adu nungaina pankre. Ngasidi sonna Nurse Victoria bu masak khangle. Luhongbada yawba songi mamanaba amana songa pullingaida asumna hairami. Aidi nang sumaina normal life ta muhalakani se sukta thazarurabani he dear. Magi wadu tabada son thoina khanjaludana hanglai. Aibu normal oirudrabrane. Os kadai deino da war break ki doctor mayamna layingbada nang normal oirakpa ngamdrabani. Numit chupagi ai asibani kari maramgi aibu funeral pangthokpidrebano. As machine bu muktoiba loire. Uncle Yoez na layingbadagi nang pharaglisini. Mahaki maruki wado tabada son ngakpana kham thengkre. Karino mahaki marupna hairibasi khallubada mahaki wakhalna lamba thoktre. Mahak aduktam thina narure haibasi masana khangzadre. Magi maruptuna mu makha tarei. Matamduda nukti numit khudingi nagi ima baba nagi Evelyn mamitagi mapi kangudrabani. Adubu ngasi nahakna asumna normal taraktuna ima baba amadi Evelyn gi ningba thunganbirakpase masi muk penjaba ani sudrebadi. Fare aisu chalage. Good night and happy married life. Asumna hairamlaga son gi marup adu chatkre. Mayamdu loina hanakhraba tungda son mama amadi mapagi manakta changlai. Aduga mama mapagi manakta mahaksu phamtharei. Max, my son, kedaure. Son mapada mahakna wakhal tadana narui haibadugi maramda wahang kaya hanglai. Son, Baba, aina karigumba amata ningsingba ngamdribasi karigino. Uncle Yoez na aibu layingbibudagi pharakpani haina John na hairamlibasi achumbra. Tasingna ayhak asibu naruribra. Natragana ayhak asibu sirubudagi halakbra. Dad, Mom, aingonda asingbado mukta takpiyo. Ngasidi aigi thamoida angpana pikthale. Aina chatluriba sarga thengnarkiba fairy sing adu madu punamak aigi hallucination la natraga aigi mangla. Ai wakhal taba ngamdrede. Matangduda sanariba waridu taraduna Evelyn su kadudagi thoklai. Hanana mamobu sukausinduna makhoigi manakta phamhalli. Max na ngasidi lotpa kanararoi khalladuna machanupa sonda haukraba asengba waridu lirei. Son, wari punamak ipa loina lirage taro. Flashback. Chamtak toba thoina mamal tangdaba karamada Max ki yum tamna matomta lai Dr. Yoez.
Matam madu adum thengli haiba yai. Numidangi pung 8 makhairom tarabani. Car ma khamkhiba horna ma khomkhibagi makhol tabadagi Max mahaki nupiga loinana makhoigi gate tamna thoglai. Gate hanglubada Dr. Yoez oirami. Taramna welcome tawri Max matai manauna Dr. Yoez bu. Max, welcome dear. Mama gaiga dear bu khawrang na ngairam libani. Lengsilasi. Dr. Yoez, khara thengre. Main tuwiba yadre ko. Mr. and Mistress Max. Momon no ko maithong ka loinan hairakpa wahay ni Dr. Yoez ki. Asumna Max ki matay manaw na mang tharaga Dr. Yoez imungda changlai. Ningtham thagi inglaban numidang ado Max ki yumda changlakpada lumbu-lumbu sagalai. Max ki nupi hana. Doctor, somda lengsinbiyo. Yoez, thanks Mistress Max. Max amadi Yoez famthay. Mistress Max haibadi hanana green tea thawrang tawba changkhri. Max, dear. Isanupagi test result aina thorang tawduna thamjarabani somda leijare. Dr. Yoez na result ado amamam to oina mathang lokhattuna yengi. Yoez na result sida haribasidi dear gi chanupagi si mental problem ni psychiatric amata na haibani. Max tana bayaba word break ki maming leiraba doctor kya tana zarabani dear. Adu icha ge na basidi ifa fagalaktabasida. Yoez pharine dear. Hausikpu ichado kadomda lege ayamukti yengjage. Max hoi somda lakpiro dear. Max na mang tharaga Dr. Yoez bu Max ki macha sona lairiba kadu tamna purai. Kadu da pung kunmari son bu senaribi nurse amasu leiramli. Dr. Yoez amadi Max tamna changsilai. Makhoi na changsilakpada son amadi nurse aduga karigumba wari khara sanaramli. Dr. Yoez na makhoi gi wari adu munna tanabu hotnari. Son, mamitudi mathakta yenglaga chero lonbagum mangladuna nurse tuda tapna hangli. Sister Victoria, heaven hairibasi karino. Nurse Victoria, heaven hairibase akhoi miyoibana siraba tungda akhoi gi thawaina chakadoriba mafam adubune. Son, sister, heaven se yamna phasai, yamna nungai hai. Masi achumbara. Madu mayamna so hainai. Adubo isu chapchabadi khangde. Heaven se yamna di phasai hai. Son, heaven da leiba singdo date kumna business torungadra. Heaven da di kanamta thabak suram daw mande da. Phare se, son, nang wayam na ngange potharo se. Son khara sawbugi mawongda. Sister, karigino hojik phawba asiba igi funeral pangthok pidriba se. Ai heaven da ining tamna hingba pame. Ai bu funeral tawbiro sister. Tawfom khangdrabi nurse adu handakti khumlaktre. Madugi mahut sonbu pothanaba injection ama kapselamlaga mahak humang kangduna ngahak chair mada phammi. Nurse adusu khanglibani Dr. Yoez lakle haiba. Maram sina mahak Dr. Yoez na phamliba manak adu tamna laktuna greetings tawrai. Sir, Max, Victoria, nang yamna waramba tare. Uncle su upai leitre. Nangi maruki phibam sida uncle su kari haigadabano khangdre. Victoria, uncle, ai kesu wadeda. It's my duty. Sonbu normal life ta purak na buho na bada na chana karigumba kharadang tawsabani. Tawfom thokpa ithau kharadang nida. Mahang na akoy pumbabu sakhang kidabase ay siyam na nungay sa de uncle. Max, chumme Victoria. Mahang na Evelyn gi masak puso kahukre. Madugi maram na imawoy gadawribi Evelyn so. Numit chupa mamitagi mapi kangdre. Yoez, dear, yarase. Topic se change tawse. Victoria, nangdi numit kya ani sure yumsida leiba. Sir, 15 days lom suzare. Nang na 15 days leiba sida son gi fibamda hana ga manadaba kari ahongbu ba phangi. Aduga mahakna yamna toina panba mi maming natraga any topic ama oirabasu maduna karino. Sir, mahakna toina panba haibabu heaven lairamlen gi maramdani. Mahak masana masase asibani haina khali. Kari maramgi siraba mahakku funeral pangthok pidribano haibasini. Engonda yamna toina palibu wafam si sir. Aduga kariguma matamda Evelyn budi adum palli sir. Kanano Evelyn haibadi? Dear, aigi marup amagi machani. Evelyn ga aigi icha son ga piklingaidagi yamna luna tinajarakpani. Makhoi ani asi yamna nungsinajarakpani. Manung matam charaba kanda makhoi ani asi luhongsi haina phawba hainakhibani. Okay, fare dear. Makha taba treatment de aina phanaba honajarage. Subna tangi aingonda 30 days ki matam piyo.
30 days asida dear gi icha sonbu aina hanagum normal oiba son soidana ohelagani matang aduda Max ki nupi Hanana cha puthoraktuna nurse Victoria Dr. Yoez amadi Max son gi kaduda ki thoklai aduga cha thakna chathagadoriba Dr. Yoez ki anawba laying makhaldugi matangduda makhoi punna kupna wa khanari Yoez hauzik son gi wakhalda maagase asibani haina masana khangre aduna asiba amadi lairamlen anisina khulai oina sizinaraga maakpu treatment bi batabani Max na karamna dear Yoez drama akhoi drama mataw mathau tai Max drama nabu aigi chala yengba yagadrane dear aduga numit kyani sanagadaba drama no Yoez dear seriously drama sina son gi treatment oigadoribani aduga lead role so maakpu kumhangadabani drama sigi manungda darkar oiba hidak langthak punamak sonda kapkani pizagani maakna hojik hidak chaw haiba yadribasi drama aduda ma hidak soidana chagani aduga mabu layingbagi matamdi tha amagi matam aina dear gi family dagi lawsage Victoria takpiyo sir nangsu drama yawa tare ne ko hayeng medical team amaga loinana theater director amaga ai unaruge Max nangsu yawgadabani Max dear ai khudimak dear da sinajare dear na haiba ai loine yasare isabu phagani hairabadi sel thum changning ba changjasano present time asumna ipagi son nangi uncle Dr. Yoez ki plan gi matungina akoyani theater director nupi ama unaba chattuna mahaka wafam punamak tanaki nangbu layeng bada tawgadaba oigadaba storyline pumba nahaki uncle Yoez na semki nahakna khangdabagi wani my son drama aduda high queen fairy sakribadu atai kana sunati nahaki wife imau Evelyn ni son yam thina ngakna what Evelyn masama Max ya adu nangi numit khudingi chana thaknaba puthorakhibi fairy aduna atai kana sunati nahaki maro icha nurse Victoria masamagni nangna pamdabadi nahaki treatment oikiba drama ado ipana copy ama thamawi yengsi asumna hairaga drama ado screen amada kapthoktuna makhoi imung punna yengminare makeup tagi hauraga drama tamba khotpa loine screen duda ure drama duda son masama sargagi ningthau oina sakam langki nungti numit khudingi ayuki numidangi chapmanaba chaklen pizakhibadu tasena chaklen aduda sona chagadaba hidak langthak pumba yansan khrabani sona hidak chaduna tumthakraba pothakraba matamda Evelyn mamitta mapita aduna sonbu yengjaraga kapchaba tumkraba sonbu Evelyn matam baktamon khangna handuna seba tawbikhiba fairy gi saktam lobikhibi Victoria na matam chupada high queen fairy sakhibi Evelyn bu thamoi chawthokna ba thembiba thokiba pumba ngasidi screen da loina sona su ure loina na drama gi director na amadi Dr. Yoez masamakna tawriba pumba adu Jackson na yengduna awatba asoiba lehendanaba hotnaba khudimaktusu sona su ure